Hojik Thengnariba Ichau Asina Maram Oiraga, Awaba Mayoknariba Singda, Manipuri Students Federation MSF na Mateng Pangba Amadi Rescue Operation Kaya Leptana Chathari, Ichau Asina Maram Oiraga, Hudongchada Mayoknaba Amadi Emergency Lairabadi MSF ki Emergency Helpline Number da Pau Korok Payagani Hairi. Emergency Helpline Number Ani Adudi MSF ki General Secretary ki Mobile Number 8787604146 Amadi Organization Secretary ki Contact Number 93666940667 ni Ichau Asida Awaba Mayoknariba Ising Pigani Singh Mateng Pangbagi Thabak Adu MSF ki President Hizam Roshan Amasung General Secretary Sundar Khumanna Luchinduna Chathakibani Maduda Ichau Asina Maram Oiraga Thokpangamdana Leiramba Miyoi Kaya evacuate Taukibaga Loinana Pochei Kaya su Kanbangamki Makhatana Ichau Thoktanaba Lengakna Drain Matik Chana Thambiu Hainasu MSF na appeal Taurakli Nakal Amaromda Imphal East District ki Manung Channa Porompat TV Tower Makhongi Akoibada Yumda Yokpa Sasan Kaya Ising Thumjillakpadagi Kanbagi Thabak MSF na Akanba Mawongda Chathari MSF na Yumda Yokpa San Iroi Okna Chingba Kaya Rescue Tawbangamle Hainasu Pau Asina Makhatari